ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯅꯤꯡꯒꯤ ꯋꯥꯔꯛ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯛꯄ ꯌꯥꯝꯅ ꯏꯪꯅ ꯃꯦꯡꯂꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯆꯧꯕꯜꯗꯨ ꯃꯣꯆꯥꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯣꯆꯥꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ "ꯍꯥꯏ, ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯦ?" ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯃꯥꯗꯨ ꯃꯄꯥꯒꯤ ꯃꯈꯣꯜ ꯃꯥꯜꯂꯤ ꯈꯜꯂꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯄꯨ ꯆꯧꯕꯜ ꯑꯣꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯃꯥꯅ "ꯑꯦ ꯄꯥꯕꯨꯡ, ꯀꯗꯣꯝ ꯆꯠꯂꯨꯕꯅꯣ ꯑꯌꯨꯛꯁꯤꯗ? ꯆꯪꯉꯣ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯈꯠꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯧꯕꯜꯅ "ꯍꯥꯏ, ꯑꯩꯁꯤ ꯅꯈꯣꯏꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯃꯥꯅ "ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ ꯄꯥꯕꯨꯡ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯆꯧꯕꯜꯅ "ꯅꯃꯥꯗꯣ ꯃꯁꯥꯗꯣ ꯍꯟꯗꯛꯇꯤ ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯈꯔ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩꯁꯦ ꯁꯣꯝꯗ ꯃꯤ ꯑꯃꯒꯤ ꯊꯕꯛ ꯑꯃꯁꯨ ꯄꯥꯏꯁꯤꯜꯂꯨꯕ, ꯂꯣꯏꯒꯗꯕꯗꯨ ꯍꯞꯇꯥ ꯑꯃꯃꯨꯛꯇꯃꯛ ꯉꯥꯏꯔꯕꯅꯤ. ꯑꯗꯣ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕ. ꯑꯗꯣ ꯌꯨꯝꯗꯨꯗ ꯃꯇꯝ ꯈꯔ ꯏꯕꯨꯡꯉꯣ ꯃꯣꯆꯥꯒ ꯅꯕꯣꯛꯀ ꯂꯩꯍꯧꯁꯅꯣꯗꯅ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯑꯩ ꯃꯣꯆꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ." ꯆꯧꯕꯜꯁꯤ ꯃꯣꯆꯥꯒꯤ ꯃꯃꯥꯒꯤ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯄꯥꯕꯨꯡꯅꯤ꯫ ꯃꯣꯆꯥꯒꯤꯅ ꯃꯄꯨꯅꯤ꯫ ꯑꯁꯨꯝꯅ ꯆꯧꯕꯜꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯃꯥꯅ "ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯄꯥꯕꯨꯡ? ꯂꯩꯍꯜꯂꯒ ꯂꯣꯏꯔꯦ. ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯑꯩ ꯂꯥꯛꯁꯤꯔꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯆꯧꯕꯜꯅ "ꯅꯣꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤꯗ. ꯑꯗꯨꯗ ꯑꯍꯤꯡ ꯑꯃ ꯃꯊꯦꯡ ꯍꯣ-ꯍꯥꯛ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯦ. ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯒ ꯑꯣꯏꯔꯦ. ꯌꯨꯝꯗꯨꯅꯒ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅꯒ ꯇꯧꯔꯦ. ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯤꯗ. ꯑꯗꯣ ꯏꯕꯨꯡꯉꯣꯗꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯃꯥꯅ "ꯃꯣꯆꯥꯗꯤ ꯑꯌꯨꯛ ꯋꯥꯀꯤꯡ ꯆꯠꯂꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯆꯧꯕꯜꯗ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯧꯕꯜꯅ "ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯗꯣ ꯀꯩꯅꯣꯗꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯃꯥꯅ "ꯅꯌꯥ ꯅꯨꯄꯥꯕꯨꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯧꯕꯜꯅ "ꯍꯣꯏꯅꯦ, ꯃꯍꯥꯛꯄꯨ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ "ꯊꯕꯛ ꯃꯍꯥꯛꯇꯤ ꯉꯁꯥꯏꯅ ꯃꯝꯃꯤꯉꯩꯗ ꯆꯠꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤꯉꯩ ꯃꯣꯆꯥꯗꯣ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯄꯨ ꯎꯖꯕꯗ ꯃꯣꯆꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯧꯕꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ "ꯑꯩꯒꯤ ꯀꯔꯤ ꯂꯩꯔꯛꯀꯦ ꯏꯄꯨ? ꯏꯕꯣꯛꯇꯨꯗꯤ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯧꯕꯜꯅ "ꯑꯣ, ꯅꯕꯣꯛꯇꯣ ꯃꯁꯥ ꯉꯝꯗꯗꯅ ꯌꯨꯝꯗ ꯂꯩꯍꯧꯔꯦ. ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕ ꯍꯥꯏꯗꯅ ꯅꯪ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ "ꯑꯕꯣꯛ ꯃꯁꯥ ꯉꯝꯗꯕꯔꯣ? ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯏꯄꯨ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯧꯕꯜꯅ "ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕꯕꯨꯗꯤ ꯅꯠꯇꯦꯗ. ꯑꯗꯨꯗ ꯑꯩꯗꯣ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯔꯣꯏꯗꯧꯔꯤ ꯍꯟꯗꯛꯁꯦ. ꯍꯞꯇꯥꯃꯨꯛꯇꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯑꯗꯨꯅ ꯅꯕꯣꯛꯀ ꯅꯪꯒ ꯃꯇꯝꯈꯔ ꯂꯩꯍꯧ ꯍꯥꯏꯒꯦꯗꯅ ꯅꯪ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ "ꯌꯥꯏꯌꯦ ꯏꯄꯨ, ꯉꯁꯤ ꯍꯦꯛꯇ ꯆꯠꯈ꯭ꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯃꯥꯅ "ꯉꯥꯏꯈꯣ, ꯅꯨꯃꯤꯠꯀ ꯑꯝꯇ ꯌꯦꯡꯈꯤꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯧꯕꯜꯅ "ꯅꯨꯃꯤꯠꯀꯤ ꯋꯥꯗꯤ ꯑꯩꯁꯨ ꯀꯨꯞꯊꯅ ꯌꯦꯡꯂꯒ ꯂꯥꯛꯂꯕꯅꯤꯗ. ꯑꯗꯨꯗ ꯃꯄꯥꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯣꯆꯥꯒꯤ ꯃꯃꯥꯅ "ꯐꯔꯦ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯆꯥꯛꯇꯨ ꯁꯤꯗ ꯆꯥꯈ꯭ꯔꯁꯤ. ꯑꯗꯨꯗꯨꯒ ꯍꯣꯔꯦꯟ ꯄꯨꯟꯅ ꯅꯁꯨ ꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯔꯣ. ꯅꯠꯇ꯭ꯔꯒꯅ ꯅꯌꯥ ꯅꯨꯄꯥ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯣꯆꯥꯒꯤ ꯃꯄꯥꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ
ꯃꯣꯆꯥꯒꯤ ꯃꯄꯥꯕꯨꯡ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯆꯧꯕꯜꯅ ꯃꯣꯆꯥꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯊꯝꯂꯨꯈꯤꯒꯦ, ꯃꯕꯣꯛꯇꯣ ꯃꯇꯣꯝꯇ ꯂꯩꯍꯟꯒꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯑꯩ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄ ꯈꯨꯜꯗ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯣꯆꯥꯒꯤ ꯃꯄꯥꯅ ꯌꯥꯅꯤꯡꯗ ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ꯫ ꯆꯧꯕꯜꯁꯨ ꯈꯪꯉꯤ ꯃꯣꯆꯥꯒꯤ ꯃꯄꯥꯕꯨꯡꯅ ꯃꯣꯆꯥꯁꯦ ꯊꯥꯗꯣꯛꯅꯤꯡꯗꯦ ꯍꯥꯏꯕꯁꯤ, ꯑꯗꯨꯕꯨ ꯆꯧꯕꯜ ꯇꯉꯥꯏꯃꯛ ꯐꯗꯅ ꯍꯧꯖꯤꯛꯇꯤ ꯆꯧꯕꯜꯅ ꯃꯣꯆꯥꯕꯨ ꯎꯕꯗ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯣꯆꯥ ꯑꯃꯗꯤ ꯆꯧꯕꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯣꯆꯥꯗꯣ ꯃꯄꯨꯒꯤ ꯃꯌꯨꯝꯗ ꯃꯕꯣꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯒꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯗꯨꯗ ꯃꯣꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨ ꯆꯧꯕꯜ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯧꯕꯜꯒꯤ ꯅꯨꯄꯤꯅ "ꯑꯩꯃꯥ, ꯃꯣꯆꯥ ꯅꯪꯗꯤ ꯂꯥꯛꯂꯦꯗꯅ" ꯍꯥꯏꯗꯨꯅ ꯇꯔꯥꯝ ꯀꯧꯁꯤꯜꯂꯤ꯫ ꯃꯣꯆꯥꯁꯨ "ꯍꯣꯏ ꯏꯕꯣꯛ" ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯃꯤꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯧꯕꯜꯅ ꯃꯇꯝ ꯈꯔ ꯊꯝꯂꯨꯒꯦ ꯍꯥꯏꯗꯅ ꯃꯄꯥꯗ ꯀꯟꯅ ꯉꯪꯅꯔꯒ ꯄꯣꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛ ꯑꯗꯨꯅ "ꯄꯨꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ, ꯁꯤꯗꯕꯨ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯅ ꯏꯁꯨ ꯅꯨꯄꯥꯁꯤ ꯄꯨꯛꯂꯤꯕꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯗꯨꯒ "ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯀꯔꯤ ꯆꯥꯅꯤꯡꯉꯤ, ꯅꯪꯅ ꯍꯦꯛ ꯆꯥꯅꯤꯡꯕꯗꯣ ꯄꯤꯖꯒꯗꯧꯔꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯄꯨꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯣꯆꯥꯗꯣ ꯆꯧꯕꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ "ꯁꯦ ꯅꯪꯒꯤꯅ ꯁꯤꯗ ꯇꯨꯝꯃꯣ, ꯑꯩꯈꯣꯏꯒꯤꯅ ꯁꯤꯗ ꯇꯨꯝꯂꯒꯦ, ꯅꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗ ꯇꯨꯝꯂꯝꯕ ꯀꯥꯅꯤ" ꯍꯥꯏꯗꯨꯅ ꯃꯣꯆꯥꯕꯨ ꯀꯥ ꯑꯃꯗ ꯇꯨꯝꯍꯜꯂꯤ꯫ ꯃꯣꯆꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯈꯔ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯞꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯤ꯫ ꯆꯤꯡ ꯃꯅꯥꯛꯀ ꯑꯣꯏꯕꯒ ꯆꯤꯡꯌꯥ ꯑꯣꯏꯕꯗꯨꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯤꯕꯗꯨꯗ ꯃꯣꯆꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯣꯆꯥ, "ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯃꯈꯣꯜꯁꯦ ꯌꯥꯝꯅ ꯍꯧꯋꯤ, ꯑꯩꯈꯣꯏ ꯑꯗꯥꯏꯗꯗꯤ ꯌꯥꯝꯅ ꯍꯧꯗꯦ, ꯁꯤꯗꯗꯤ ꯌꯥꯝꯅ ꯍꯧꯋꯤꯅꯦ" ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯅꯣꯡꯁꯨ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯒ ꯈꯔ ꯇꯥꯁꯤꯜꯂꯛꯄꯒ ꯅꯨꯡꯁꯤꯠꯅ ꯀꯟꯅꯒ ꯁꯤꯠꯆꯤꯜꯂꯛꯄ ꯑꯗꯨꯗ ꯃꯣꯆꯥꯗꯤ ꯂꯨꯝꯐꯨ ꯁꯥꯗꯨꯅ ꯌꯥꯝꯅ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯣꯆꯥꯗꯤ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯣꯆꯥꯅ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯣꯆꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯈꯣꯔꯣ ꯂꯥꯎꯅ ꯈꯣꯠꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯎꯁꯥ ꯋꯥꯁꯥꯅ ꯈꯣꯔꯣ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯣꯆꯥ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯂꯦ꯫ "ꯀꯔꯤꯅꯣꯅꯦ ꯐꯛꯂꯥꯡꯗ ꯈꯣꯔꯣ ꯈꯣꯠꯂꯤꯕꯁꯤꯕꯣ" ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯣꯆꯥꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯅꯥꯀꯣꯡ ꯅꯞꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯉꯩ ꯑꯁꯣꯝꯒꯤ ꯐꯛꯂꯥꯡ ꯋꯥꯡꯃꯗꯒꯤ ꯈꯣꯔꯣ ꯈꯣꯠꯂꯒ ꯃꯤ ꯑꯃꯅ ꯅꯥꯁꯣꯟꯅꯅ ꯁꯨꯖꯥ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯂꯤꯕꯗꯨꯁꯨ ꯇꯥꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯅ "ꯀꯔꯤꯅꯣꯅꯦ ꯑꯁꯣꯝ ꯋꯥꯡꯃꯗ ꯏꯕꯣꯛꯀ ꯏꯄꯨꯒꯗꯨꯕꯨ ꯅꯣꯡ ꯇꯥꯗꯣꯔꯦꯗꯅ ꯏꯔꯝ ꯐꯥꯠꯂꯤꯕ ꯖꯥꯠꯂꯥ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯣꯆꯥꯗꯣ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯣꯆꯥꯅ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯆꯧꯕꯜꯅ "ꯑꯩ ꯏꯕꯨꯡꯉꯣ ꯃꯆꯥ, ꯀꯔꯤ ꯇꯧꯔꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ "ꯏꯄꯨ, ꯑꯩꯗꯤ ꯏꯄꯨ ꯍꯣꯏ ꯃꯄꯥꯟꯗ ꯂꯩꯕꯣꯏ ꯅꯤꯡꯉꯤ, ꯐꯛꯂꯥꯡꯗ ꯈꯣꯔꯣ ꯈꯣꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ?" "ꯑꯩꯒꯤꯗꯤ ꯌꯨꯝꯁꯦ ꯑꯀꯣꯏꯕꯁꯤ ꯎ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯊꯔꯒ ꯂꯩꯕꯅꯤꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯁꯤꯗ ꯎꯁꯥ ꯋꯥꯁꯥꯅ ꯈꯦꯠꯄꯒꯤ ꯃꯈꯣꯟꯅꯤ, ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ, ꯇꯨꯝꯃꯨꯔꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯆꯥꯅ "ꯎꯁꯥ ꯋꯥꯁꯥꯅ ꯈꯦꯠꯄꯒꯤ ꯑꯣꯏꯔꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯨꯝꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯣꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯛ ꯂꯥꯎꯅ ꯊꯦꯡꯂꯛꯄꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯂꯣꯝꯗ ꯈꯪꯆꯠ ꯆꯠꯊꯣꯛꯏ꯫ ꯃꯗꯨꯗ ꯃꯣꯆꯥꯅ "ꯀꯔꯤꯅꯣ ꯑꯃꯨꯛꯁꯤꯅ,
asomna karisu khanjiluduna mondo sat chingchillaga adumak tumkhre masigi matung mathangi ayukni ayuk anganba aduta mocha yum adudagi tholakpada yengki bu khudimakta asang amandana pik thalle yum madugi akoibadana chauraba wapal amati chauraba using mayap ama hauribani tanan na yum adugi akoibadusu leiribani yum adudagi yengthakibada tampaki fajaraba saktam sing yamna tamna udrabasu khara makhaidi labuk lamang sing uri madune hena mwasada hena nungol hale mapu hoina leiriba yum masa leimaidagi haibadi leiriba khonglambi tampak labuk leiriba adagiti khajitang kakhatlibani asomna kakhatlaga thel achoba malai hariba thelududani makoina yum saraga leiriba sei hariba thel asidagi khara hantuklaga thel macha laikhre hariba thel macha sing adudani atop yum mayam amasu leiriba sei adubu mado khara makhai tapnai yamna kanna kaurakanda tanabagi wani adusu nusika sitlabadi tanabagi wa laite asomna yengki khudimakta asang aman ngakta ngairibadu damocha mahag mamai mamit tagani fawba kawgo makhai yengduna adumak leiri madugi matung machana asum koina yenglakpadadi fajaraba hairang lairang mayam amasu pambi hauduna pali mahagna pambi sing adugi manakta sangselakladuna mahagna haira sing ato hektuna chari matamaduta chaubuldu mapanda thoraklaga kadaida mukcha khre madugi angangduna haiduna jenglakpada hai chaduna lerambaduta chaubulna hai ayuk sida hai chasanganune nangbo chakhaw gado loina patna nangbo loiba tare ne adum hairakpada mosana kaisu toroi pu sidi yam thumme adum na hairakpada chaubuldu noklaga a thumme ba haibo fare thummadi ado selaw nabo kananga lehugaduri base ngasidagini ai horen nungthil pung ani makhai ahumuk tarakpa adu waida ai mi lobo lakani aduga dumak chakhrikadabani hafta mukti halakadaba mandi ado nabo kaningthina leminaramu nabok se yamna kawgan bani ko aduna nana khara senaramu adumna hairakpada mochana su hoi ipu senage ibok senage haidana ai laklibani haiduna khummi masigi matung matam madu haukri nungthilgi matam madu oisalaklaba adutta chaubuldu mokoi miyoi khara laktuna chanaba tawrasi hojikti thabak adusu mi atopana suba hana hauramledana hai aduna aikoi yam thuna yauksil hodaba taragati aikoi su thabak adu yawo phangdaba tari adumna hairakpada chaubulna adu oragana nga hana chatpa yadabro haiduna makhoi ngangaduna thabak ado chatminnakri chaubulna thabak chalam daita mosada nabok semna kawgan bani nabok seno ko ibo haiduna yamna seksinna sinaramli matamaduta mosagi mabukna karino haributbo nasu nupa si khara seno kaina aingonda hairamgadra haraga ai seno waini asumna hairakpada chaubulna hainang khangponte asumna hairamlaga chaubuldo fare chale ko haiduna chatkhri masigi matung numedangi matam moisallaklabada mocha amati mahaki mabukado wari watai sanaduna yum aduta chai sing thongduna leiri matamaduda mochana ibok yum masida kanasu leiti ibuka ipuga khatani leiriba ado nabani katang leibudubu karimata kidabro adumna hairakpada mochagi mabukna haima kai tawbugi kigedoribano ne mi sumayam ma leiribasidi adumna hairakpada mochana kadai dagino da ibo khoigi mi mayam lei hairisidi atha pada tanaba ngaktani ho ha ma hairakpada chenjapa nangadabnati adumna mochana hairakpada mabukna ho adu warabasu aikhodi sum leirabanina hainare haiduna wari sanari asumna tawduna matam madu hokri numidangi matam oirakli mochagi mafamda magi mabukna karigumba ma hainingbagum tawi adubu haidokpadi hek ngamdri matamaduda mochagi mabukna hai
नुमिदांग अमम मथेंगदने अइगोंदा हरमदबिदा नतोमदा थोकनुको हाइदुनु चैरी मतम अदुदा मोचाना करीनुदा इबो अइबु पिक्ता पिक्लिबा अंगांगसु नत्रे यानिदा इतोमदा दुम थोके अदुमना हाइरकपदा मोचागी मबोकना यादे यादे नतोम थोकपा यादेको लमलक्की सा कै यामा लाकपनी नंगदी मदो लाए हाइबगी साउम खंगलोय हाइबा नंगबो अदुमना हाइरकपदा मोचाना होय फरीबो अय हिंग मपानदी क्या थोकंदे अदुबु थोकदबा लयदि इबोकता हाइरक्के असुमना मसुमबेन वारी वताई ngahak sanaraba matungda haujikti ahingi matam moisalakle aduna tumnarasi numidang asi thengjalakley haiduna loinamak magi kada changduna tumnakhri masigi matung mosadi mahaki ka aduta ngahak asum hiblaga leirambadagi adumak tumthakhri somda mosagi mabukti tumthaba yaramdi mosadu mahana tumlingigi matamda मंगोंदगा हाइरमदबी थोखरबदी कमदौनी खंदुना लेरिबनी मतम मदुता मोचादो महाकी मसादा करिनो मै तौ तौबुगुम तुरकली महाकी मसाना मागी लेरिबा मबु होइगी युम मदुगी मनिंगदा कनागुम्बा मन लेपलगा लेबुगुम महाकी मसादा फावरकली अदुमना फावरकपा अदुता मोचा तुमलमबदगी महाक ममित खंगपांग पांगथुरई अदुदुगा खल्ली करिनो हौजि अइगी मित्त उरिबदुबो युम की मनिंगदा नुपी अमा लेपलगा लेबगी मवोंग अइना उबगुम तौई थोगा येंगुसिरने असुमना खल्लगा मोसादो ngahak wakhal khallaga lerambadagi hera mangbu asumna khallaga mahakna tumthagi haiduna hek tawrakpada ngarangi matawgum makoigi mabu hoigi phaglang aduta khoro khotpagi makholama taba hawrakle phaglang aduta khoro khotpagi khonjel tarakpaduta mochana kanano haiduna hanglui adumna hek hangdupaga dung kanagumba ma chenkibagi sawum phangi aduma tawrakpaduda mochado masa adu swai lawi mangna pi kangtuna tu khyau sungkhiba khangodi masidagi di mochana hais karino hojikiduri ibokna haiba lamnaki sa kai thoi haibudubu yumsigi phalang hogairaga changnaba tawri bajala asumna ngahak khalamlaba matungta kari amata tawrakhidraba adudadi mochado tumthanaba honarakpada haujing ngahak swai lauruba kiruba adunara karino khangdi mahak mapan thodinglakli matamaduda mochana haujikpu ibu hudu khidrane haudu aroida nungana tumbibasibu asumna khalaga mochatu phamungdagi tamna kumtharakli aduga mamanglomda tamna laktuna mamang thongadu hangduklaba matungta mapan thorei mochana adumna mapan tholakko matamdadi mafam ado pungchik chi yengki bu khudingmakta thabalgi musiba mangalna khara makhaidi ngali mahana hektuna ngasai sa khiba hai pambi singado tufak lepdaga leiri nungsisu adumak liri sitlibani namiba nungsina humbada unawana singado fara hairi ing laurba ahingi matam aduta mochado walangon saunai haidunna ngahaksu mapanda lepdaga leithokle mafam marudagi yengthakibada tampaki maingan sing uri matam maduda mochana mafam siri onthokna su phajakhada mafam masida ai matam khara kuina leithadaba yadre asumna khallaga leiringai mochaki matunglomda kanagumba ama chatkibado mochana sahum phangbada mochana abo haiduna leithori kana su chatlamba leiramdaba aduta mochana khali karino ne haujiga tungda chakhibutubu nuksitsipagi sahum oiraba jalane imung changhorage ibokna sakai yama thuyen haibani asumna khalaga mochado imung changkhige haiduna torakpada yum madugi maning lomda korok launa karigumba khonjalama tarakli matamaduda mochana kanano ne maning da leiribasina asumna khalaga mochado yum madugi maning lomda chatke haiduna gam yena kharonda lakli yum adugi hek nakanda chaurba chingsang pareng sing leiribani aduga yum adugi maningdana uwa marang kaina hauribani yum adudagi asum haidokhibada chaurba umang sing leikrabani singi thel amada temthoklaga sabani na
ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤꯗꯤ ꯆꯤꯡꯃꯥꯏ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯣꯆꯥꯅ ꯍꯦꯟꯅ ꯈꯥꯔꯣꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯒꯦ ꯍꯦꯛ ꯇꯧꯕꯗ ꯍꯥꯏ ꯃꯣꯆꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯣꯆꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯦ ꯑꯕꯣꯛ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯅꯪꯅ ꯃꯄꯥꯟ ꯊꯣꯛꯂꯝꯗꯥꯏꯗ ꯑꯩ ꯀꯧꯔꯝꯃꯣ ꯍꯥꯏꯔꯒ ꯅꯪꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯀꯧꯔꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯣꯆꯥꯅ ꯑꯕꯣꯛꯇꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨꯗ ꯍꯧꯗꯣꯛꯄꯤꯔꯔꯣꯏꯗꯅ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯏꯕꯣ ꯃꯅꯤꯡꯗ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯂꯥꯎꯕ ꯀꯔꯤꯅꯣ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯑꯗꯨ ꯌꯦꯡꯒꯦꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯇꯣ ꯀꯔꯤ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯂꯥꯎꯋꯦ ꯍꯥꯏꯕ ꯍꯩ ꯆꯪꯁꯤꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯣꯆꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯤꯡꯂꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯏꯃꯨꯡ ꯍꯦꯛ ꯌꯧꯔꯕꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ꯫ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯡ ꯑꯗꯨꯗ ꯕꯣꯝ ꯂꯥꯎꯅ ꯌꯩꯁꯟꯕꯒꯤ ꯃꯑꯣꯡꯗ ꯗꯝ ꯂꯥꯎꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯃꯣꯆꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯣꯏꯃꯥ ꯀꯔꯤꯅꯣ ꯁꯤꯗꯤ ꯏꯕꯣꯛ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯕꯣꯛꯅ ꯍꯥꯏ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯗꯕ꯭ꯔꯣ ꯑꯃ ꯃꯊꯦꯡꯗ ꯅꯇꯣꯝꯇ ꯊꯣꯛꯀꯅꯨ ꯃꯐꯝ ꯑꯁꯤ ꯎꯃꯪꯒꯤ ꯁꯥ ꯀꯩ ꯌꯥꯝꯅ ꯂꯩꯕꯅꯤ ꯍꯥꯏꯗꯅ ꯅꯪ ꯍꯧꯖꯤꯛ ꯊꯣꯝꯖꯤꯜꯂꯝꯂꯤꯕ ꯁꯥꯗꯨꯅ ꯆꯥꯔꯝꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯕꯅꯤ꯫ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯂꯥꯎꯔꯒ ꯂꯥꯛꯂꯤꯕꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯁꯥꯊꯤꯈ꯭ꯔꯕ ꯁꯥꯅꯤꯅꯦ꯫ ꯅꯪꯁꯦ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯣꯏꯗꯧꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ ꯏꯕꯣꯛ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯏꯕꯣꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨꯗ ꯌꯦꯡꯅꯤꯡꯗꯗꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯍꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡ ꯃꯈꯩꯗꯤ ꯍꯥꯏꯔꯛꯀꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯣꯆꯥꯒꯤ ꯃꯕꯣꯛ ꯑꯗꯨꯗꯤ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯠꯈ꯭ꯔꯦ꯫ ꯃꯣꯆꯥꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯍꯧꯔꯤ꯫ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯇꯁꯦꯡꯅꯃꯛꯀꯤ ꯁꯥꯕꯨ ꯑꯣꯏꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯈꯜ ꯆꯔꯥꯡꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯣꯆꯥ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯈꯔ ꯃꯈꯣꯏꯒꯤ ꯆꯤꯡ ꯑꯁꯤꯒꯤ ꯅꯥꯄꯣꯝꯗ ꯂꯩ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯆꯥꯅ ꯊꯛꯅꯅꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯣꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯆꯥꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 5-6ꯅꯤ ꯁꯨꯖꯜꯂꯛꯂꯤ꯫ ꯃꯄꯨꯗꯣ ꯍꯞꯇꯥ ꯑꯃꯔꯣꯝ ꯂꯩꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤꯕꯅꯤꯗꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯌꯥꯝꯅ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯕꯒꯨꯝ ꯃꯣꯆꯥꯗ ꯐꯥꯎꯈꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯁꯤꯡꯅ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕ ꯑꯃꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯉꯔꯪ ꯃꯈꯣꯏ ꯃꯥꯟꯅꯔꯒ ꯁꯣꯟꯕꯒꯤ ꯃꯈꯣꯜꯒꯨꯝꯕ ꯑꯃ ꯇꯥꯕ ꯐꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛꯇ ꯑꯕꯣꯛ ꯃꯤꯑꯣꯏ ꯈꯔ ꯆꯞ ꯃꯥꯟꯅꯅ ꯂꯩꯋꯥ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯤꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯀꯔꯤꯅꯣ ꯁꯤꯕꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯈꯨꯜꯒꯤ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯅꯤ ꯃꯁꯦ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯒꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ ꯑꯗꯨꯗꯤ ꯏꯕꯣꯛ ꯑꯩꯈꯣꯏꯁꯨ ꯈꯨꯜꯒꯤ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯁꯤ ꯌꯦꯡꯂꯨꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯅꯒ ꯌꯦꯡꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤꯗ ꯂꯥꯏ ꯁꯣꯜꯂꯤꯕꯁꯤꯡꯁꯦ ꯃꯥꯏꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒ ꯑꯩꯈꯣꯏꯅꯒ ꯆꯪꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯉꯥꯛꯊꯣꯛꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯔꯤ ꯑꯃꯠꯇ ꯍꯩꯕ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯃꯈꯣꯏꯗꯤꯅꯦ ꯂꯥꯏ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯍꯩꯔꯤꯕꯅꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯕꯣꯛ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯉꯔꯪ ꯉꯪꯂꯝꯕꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡ ꯇꯥꯕꯁꯨ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯒ ꯇꯥꯕ ꯑꯗꯨꯗ ꯃꯣꯆꯥꯗꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯆꯥꯛꯁꯤ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯇꯨꯝꯅꯤꯡꯂꯤꯕꯗꯨ ꯇꯨꯝꯃꯨ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯔꯞ ꯊꯣꯡꯂꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯣꯆꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯆꯥꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯇꯨꯝꯊꯅꯕ ꯇꯧꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯁꯥꯗ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯁꯨꯝ ꯁꯨꯝꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯗꯣ ꯐꯃꯨꯡ ꯍꯦꯛ ꯊꯦꯡꯕꯒ ꯊꯣꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯔꯞ ꯂꯥꯛꯂꯒ
ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯔꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯔꯦ ꯍꯥꯏꯕꯁꯤ ꯃꯣꯆꯥ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕꯗꯤ ꯉꯝꯂꯝꯗꯦ ꯃꯁꯥꯗꯣ ꯏꯁꯨꯝ ꯁꯨꯝꯊꯈ꯭ꯔꯦ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯅ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯪꯂꯕꯁꯨ ꯇꯥꯏꯕꯪ ꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯀꯅꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯑꯗꯨꯒꯗꯤ ꯃꯣꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯂꯤꯕ ꯑꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯒ ꯃꯣꯆꯥꯒꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯑꯁꯨꯝ ꯅꯝꯁꯤꯟꯕ ꯍꯧꯔꯛꯂꯦ ꯃꯈꯧꯔꯤ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯝꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯣꯆꯥꯗꯣ ꯁꯣꯔ ꯐꯨꯟꯒꯠꯄ ꯍꯧꯔꯛꯈꯤ ꯃꯈꯨꯠ ꯃꯁꯥ ꯇꯤꯡꯊꯣꯛꯇꯨꯅ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯣꯆꯥꯗꯣ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯁꯤꯕꯒꯨꯝ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯣꯆꯥꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛꯄꯨ ꯀꯟꯅ ꯀꯧꯖꯔꯤ ꯑꯗꯨꯕꯨ ꯇꯥꯕꯗꯤ ꯐꯪꯗ꯭ꯔꯤ ꯑꯗꯨꯝꯕ ꯂꯩꯔꯝꯕꯗꯒꯤ ꯃꯣꯆꯥꯗꯣ ꯃꯍꯥꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯑꯀꯣꯏꯕꯗꯨꯗ ꯑꯗꯨꯝꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯕ ꯃꯇꯨꯡ ꯀꯅꯥꯁꯨ ꯎꯗꯕ ꯑꯗꯨꯗ ꯃꯣꯆꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯁ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯀꯥꯈꯠꯂꯛꯂꯒ ꯑꯩꯒꯤ ꯈꯧꯔꯤ ꯑꯁꯤ ꯍꯦꯛꯇꯃꯛ ꯃꯦꯠꯂꯦ ꯍꯥꯏꯕꯅꯤ ꯑꯐꯕ ꯈꯨꯗꯝꯗꯤ ꯃꯥꯟꯗꯦꯁꯦ ꯑꯩꯕꯨ ꯏꯕꯣꯛꯇ ꯍꯥꯏꯍꯧꯁꯤꯔꯅꯦ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯨꯗ ꯀꯅꯥꯅꯣ ꯑꯃꯅ ꯍꯥꯏ ꯃꯣꯆꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩ ꯁꯤꯗ ꯀꯔꯤꯅꯣꯃ ꯇꯧꯔꯦꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯣꯆꯥꯅ ꯍꯥꯏ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯕꯣꯛꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯣꯆꯥꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯂꯒ ꯃꯍꯥꯛ ꯄꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯌꯦꯅꯈꯥꯔꯣꯝꯗ ꯆꯦꯜꯂꯛꯂꯤ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯆꯥꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯕꯣꯛ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯣꯆꯥꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯈꯤ ꯑꯗꯨꯝꯅ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯃꯣꯆꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛꯂꯣꯝꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯃꯣꯆꯥꯅ ꯎꯔꯛꯈꯤ ꯃꯗꯨ ꯎꯔꯛꯄꯗ ꯃꯣꯆꯥꯅ ꯑꯕꯣꯛ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯋꯥꯔꯛꯂꯣꯝꯗ ꯆꯪꯁꯤꯜꯂꯨꯔꯦ ꯑꯁꯨꯝꯅ ꯃꯣꯃꯣꯆꯥꯗꯨ ꯋꯥꯔꯛ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗꯨꯗ ꯃꯣꯆꯥꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ ꯃꯥꯗꯨꯅ ꯃꯣꯆꯥꯗꯣ ꯑꯁꯨꯝ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯥꯗꯨꯅ ꯆꯠꯂꯤꯉꯩ ꯅꯣꯡ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯥꯛꯂꯛꯈꯤ ꯅꯣꯡ ꯈꯥꯛꯂꯛꯄꯒꯤ ꯃꯩꯉꯥꯟ ꯑꯗꯨꯗ ꯃꯣꯆꯥꯅ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯃꯣꯆꯥꯅ ꯍꯧꯖꯤꯛꯇ ꯋꯥꯈꯣꯡꯗ ꯎꯈꯤꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁꯛꯇꯝ ꯑꯗꯣ ꯂꯩꯔꯤꯕ ꯍꯧꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯃꯌꯥꯏ ꯋꯥꯏꯔꯞꯅ ꯀꯥꯈꯠꯂꯒ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯅꯔꯒ ꯌꯨꯡꯊꯔꯒ ꯌꯥꯜꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯔꯨꯕꯗ ꯃꯣꯆꯥꯗꯤ ꯏꯕꯣꯛ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯍꯥꯛ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯆꯦꯟꯗꯨꯅ ꯈꯥꯡꯂꯤ ꯑꯗꯨꯒ ꯃꯕꯣꯛꯄꯨ ꯀꯧꯕꯁꯨ ꯂꯦꯞꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯆꯥꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯕꯣꯛꯄꯨ ꯀꯧꯔꯛꯄ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯕꯨꯛ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯅꯣꯡ ꯈꯔ ꯄꯥꯊꯔꯛꯄ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯇꯥꯔꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯣꯆꯥꯒꯤ ꯃꯕꯣꯛꯇꯣ ꯂꯨꯈꯨꯝꯗ ꯂꯩꯕ ꯀꯥꯡꯖꯩ ꯀꯥꯡꯍꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯋꯥ ꯈꯔ ꯀꯥꯡꯖꯩ ꯀꯥꯡꯍꯨ ꯑꯗꯨꯗ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯄꯔꯞ ꯃꯣꯆꯥꯒꯤ ꯀꯥꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯣꯆꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯄꯗꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯁꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤꯗꯤ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯃꯥꯡꯂꯦ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯑꯉꯥꯡꯗꯣ ꯀꯧꯔꯨꯅꯨ ꯑꯩ ꯑꯗꯨꯝ ꯂꯩꯍꯧꯒꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯍꯅꯨꯕꯗꯨꯅ ꯌꯥꯗꯗꯅ ꯑꯉꯥꯡꯁꯦ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯥꯒꯤ ꯂꯨꯈꯨꯝꯗ ꯊꯥꯜꯂꯤꯕ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯊꯣꯔꯛꯂꯒ ꯃꯍꯥꯛꯅ ꯃꯐꯝ ꯈꯪꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕ ꯖꯒꯥ ꯑꯗꯨ ꯇꯝꯅ ꯙꯥꯔꯤ ꯑꯗꯨꯗ ꯄꯔꯞ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯗꯣ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯍꯥꯏꯃ
ꯃꯣꯆꯥ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯑꯣ ꯃꯣꯆꯥ ꯑꯁꯨꯝꯅ ꯀꯧꯔꯒ ꯀꯥꯡꯖꯩ ꯀꯥꯡꯒꯨ ꯑꯗꯨꯅ ꯃꯣꯆꯥꯒꯤ ꯃꯔꯤꯡꯆꯨꯝ ꯑꯗꯨꯗ ꯗꯛ ꯗꯛ ꯂꯥꯎꯅ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯏꯜꯂꯨꯕꯗ ꯃꯣꯆꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯃꯈꯅꯥꯎ ꯑꯗꯣ ꯀꯥꯏꯕ ꯃꯈꯩ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯕꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯂꯩꯃꯥꯏꯗ ꯎꯞꯊꯗꯨꯅ ꯇꯨꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯁꯜꯂꯛꯈꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯐꯝ ꯈꯪꯗꯅ ꯃꯣꯆꯥꯕꯨ ꯀꯧꯔꯒ ꯂꯩꯔꯤ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯨꯗꯨꯅ ꯁꯥꯇꯤꯟ ꯑꯃꯕꯨ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯁꯤꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯣꯆꯥꯒꯤ ꯃꯊꯛꯇ ꯁꯥꯇꯤꯟ ꯑꯗꯨ ꯀꯨꯞꯂꯒ ꯃꯣꯆꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯔꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯗꯣ ꯋꯥꯈꯜ ꯇꯥꯃꯜꯂꯛꯇꯕ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯇꯣ ꯃꯤꯄꯥꯏ ꯊꯕꯥꯏꯔꯗꯨꯅ ꯃꯣꯆꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯀꯥꯡꯖꯩ ꯀꯥꯡꯒꯨ ꯑꯗꯨꯅ ꯃꯣꯆꯥꯒꯤ ꯃꯅꯪꯒꯟ ꯃꯊꯕꯥꯛꯇ ꯅꯥꯟꯕꯁꯨ ꯂꯦꯞꯇꯦ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯔꯕ ꯍꯧꯖꯤꯛꯇꯤ ꯆꯍꯤꯁꯨ ꯌꯥꯝꯁꯜꯂꯛꯂꯕ ꯑꯍꯜ ꯑꯣꯏꯕꯅ ꯃꯣꯆꯥꯒꯤ ꯃꯕꯣꯛ ꯑꯗꯨꯅ ꯃꯣꯆꯥꯕꯨ ꯆꯤꯡꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯊꯥꯡꯗꯨꯅ ꯄꯨꯕꯁꯨ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯅꯣꯡꯃꯔꯛ ꯑꯗꯨꯗ ꯃꯣꯆꯥꯗꯣ ꯑꯗꯨꯃꯛ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯣꯆꯥ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯁꯥꯇꯤꯟ ꯇꯨꯞꯇꯨꯅ ꯃꯣꯆꯥꯒꯤ ꯃꯕꯣꯛ ꯑꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯣꯆꯥꯅ ꯑꯕꯣꯛ ꯑꯩꯗꯤ ꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯍꯥꯏ ꯅꯪ ꯋꯥꯈꯜ ꯇꯥꯔꯛꯂꯕ꯭ꯔꯥ ꯅꯪ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯎ ꯅꯐꯤ ꯅꯔꯣꯟꯒꯗꯣ ꯂꯣꯏꯅ ꯍꯣꯡꯗꯣꯛꯂꯨ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯃꯣꯆꯥꯕꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯟꯁꯤꯡ ꯑꯗꯣ ꯍꯣꯡꯗꯣꯛꯍꯜꯂꯒ ꯏꯔꯨꯖ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯇꯞꯅ ꯄꯨꯁꯤꯜꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯔꯝꯗꯅ ꯊꯣꯛꯀꯅꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯊꯣꯛꯂꯤꯕꯅꯣꯕ ꯅꯪ ꯍꯌꯦꯡꯃꯛ ꯅꯣꯏ ꯌꯨꯝꯗ ꯊꯥꯒꯗꯧꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯔꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ ꯀꯔꯤꯅꯣ ꯏꯕꯣꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯁꯦ ꯇꯨꯝꯂꯨꯔꯕꯅꯤ ꯑꯩꯅ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯑꯕꯣꯛꯅ ꯍꯣ ꯃꯣꯆꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ ꯑꯃꯨꯛꯀ ꯊꯣꯛꯂꯛꯎ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯎꯔꯛꯄꯗꯒꯤ ꯑꯩꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯩꯒ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯂꯨꯔꯤꯕꯅꯦꯕ ꯑꯗꯒꯤ ꯑꯩꯅ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯄꯗ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯟꯗ ꯑꯩꯅ ꯎꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯇꯣ ꯑꯁꯤꯗ ꯂꯩꯔꯦꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯩ ꯋꯥꯈꯣꯡ ꯑꯗꯣꯝꯗ ꯃꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯇꯨꯡꯂꯣꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯉꯤ ꯑꯗꯨꯝꯅ ꯀꯉꯥꯎꯅꯔꯒ ꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡ ꯃꯥꯡꯗ ꯑꯃꯨꯛ ꯌꯦꯡ ꯃꯥꯗꯨꯅ ꯂꯥꯛꯂꯤꯉꯩ ꯅꯣꯡ ꯀꯟꯅ ꯈꯥꯛꯂꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯉꯁꯥꯏ ꯋꯥꯔꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯏ ꯑꯗꯨꯝꯅ ꯑꯩꯅ ꯌꯦꯡꯂꯨꯕꯗꯗꯤ ꯏꯕꯣꯛ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏꯗ ꯃꯃꯩ ꯃꯀꯣꯛ ꯑꯣꯟꯊꯣꯛꯅꯔꯒ ꯃꯁꯝ ꯃꯁꯥꯡꯕꯗꯨ ꯂꯩꯃꯥꯏꯗ ꯌꯥꯟꯊꯔꯒ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯂꯩꯔꯝꯂꯤꯕꯅꯤꯅꯦ ꯏꯕꯣꯛ ꯑꯗꯨꯗꯒꯤ ꯑꯩꯁꯤ ꯀꯤꯔꯒ ꯑꯗꯨꯃꯛ ꯆꯦꯜꯂꯛꯂꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩ ꯏꯕꯣꯛꯅ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯔꯝꯂꯤꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯍꯥꯏ ꯑꯩ ꯅꯉꯣꯟꯗ ꯉꯁꯤ ꯋꯥꯔꯤ ꯑꯃ ꯂꯤꯔꯒꯦ ꯇꯥꯎ ꯋꯥꯔꯤ ꯑꯁꯤ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨꯀꯣ ꯅꯍꯥꯛꯅ ꯎꯏ ꯍꯥꯏꯔꯤꯕ ꯋꯥꯔꯛꯇ ꯂꯩꯕ ꯅꯨꯄꯤ ꯑꯗꯨ ꯅꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯍꯥꯛꯀꯤ ꯃꯆꯦꯅꯤ ꯑꯩꯒꯤꯗꯤ ꯅꯤꯡꯉꯣꯜ 2 ꯈꯛꯇꯅꯤ ꯄꯤꯕ ꯌꯥꯎꯖꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯗꯣ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯈꯪꯅ ꯆꯥꯟꯅꯗꯕ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯈꯣꯏ ꯇꯨꯅ ꯇꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯔꯥꯏꯔꯛꯄ ꯅꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯄꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯋꯥꯔꯛ ꯑꯁꯦ ꯀꯔꯤꯅꯣꯝ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯐꯅ ꯌꯥꯝꯅ ꯌꯦꯡꯂꯕꯁꯨ ꯐꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪꯁꯨꯅꯦ ꯑꯃꯝ ꯊꯦꯡꯅꯗꯤꯅꯦ ꯑꯁꯤꯒꯤ ꯋꯥꯔꯛ ꯑꯁꯤꯗ ꯆꯪꯂꯨꯒꯅꯨꯀꯣ ꯐꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ ꯑꯗꯨꯗꯤ ꯑꯕꯣꯛ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯑꯁꯤꯗ ꯇꯝꯅꯔꯤꯕꯁꯤ ꯐꯅꯅꯕ ꯋꯥꯄꯜꯁꯤ ꯂꯣꯏꯅ ꯀꯣꯛꯊꯣꯛꯂꯕꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯋꯥꯄꯜꯁꯤ ꯂꯣꯏꯅꯃꯛ ꯀꯣꯛꯊꯣꯛꯎ ꯌꯥꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯍꯥꯏ ꯑꯉꯥꯎꯕ ꯑꯁꯧ ꯌꯥꯝꯈ꯭ꯔꯕ ꯋꯥꯄꯜ ꯑꯁꯤꯗꯤ ꯀꯅꯥ ꯂꯥꯛꯑꯒ ꯌꯥꯟꯕꯤꯒꯗꯧꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯁꯨ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯐꯔꯦ ꯅꯍꯥꯛꯁꯨ ꯋꯥꯔꯤ ꯑꯗꯨ ꯈꯪꯂꯕꯅꯤꯅ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯣ ꯍꯌꯦꯡ ꯃꯈꯩꯗꯤ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄꯗ ꯑꯩꯕꯣꯛ ꯍꯧꯔꯝꯒꯗꯕꯅꯤꯀꯣ
ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯣꯆꯥꯒꯤ ꯃꯕꯣꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯠꯈ꯭ꯔꯦ꯫ ꯃꯣꯆꯥꯁꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯣ ꯈꯪꯂꯕꯗ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯑꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯆꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯃꯣꯆꯥ ꯉꯍꯥꯟ ꯃꯈꯩꯗꯤ ꯊꯣꯏꯅ ꯍꯦꯟꯅꯕꯨ ꯈꯜꯂꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯁꯨꯃꯥꯡ ꯊꯤꯂꯣꯡꯗ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛꯂꯣꯝꯗ ꯍꯦꯛ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯏ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕꯁꯨ ꯋꯥꯔꯛ ꯑꯗꯣꯝꯗ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯕꯗ ꯋꯥꯄꯜ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯄꯒꯨꯝ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯥꯎꯔꯤ꯫ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯕ ꯂꯥꯏꯃꯨ ꯇꯤꯃꯨ ꯑꯃꯒꯨꯝ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯅꯤꯡꯀꯣꯛ ꯅꯤꯡꯀꯣꯛ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯔꯤ꯫ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯖꯤꯡ ꯖꯤꯡ ꯂꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯣꯆꯥꯅ ꯏꯄꯨꯗꯨꯁꯨꯅꯦ ꯍꯞꯇꯥ ꯑꯃꯈꯛꯇꯪꯅꯤ ꯍꯥꯏꯔꯒ ꯀꯌꯥ ꯀꯨꯏꯔꯕꯅꯣ ꯂꯥꯛꯇ꯭ꯔꯤꯁꯨ ꯌꯦꯡꯉꯨꯅꯦ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯃꯣꯆꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯣꯆꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯇꯨꯡꯗ ꯌꯦꯟꯊꯣꯛꯄꯁꯨ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯣꯆꯥꯒꯤ ꯃꯅꯪꯒꯟꯗ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯣꯆꯥ ꯋꯣꯏꯃꯥ ꯍꯥꯏꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯆꯣꯡꯊꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯍꯥꯏ ꯑꯉꯥꯎꯕ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯣꯆꯥꯅ ꯎꯁ ꯏꯕꯣꯛ ꯑꯣꯏꯔꯦ, ꯑꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯨꯔꯦꯗꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯀꯔꯤ ꯇꯧꯔꯕ ꯍꯥ ꯅꯠꯇꯦꯅꯦ ꯅꯪꯕꯣ, ꯉꯍꯥꯟꯋꯥꯏꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯊꯧꯅꯥ ꯌꯥꯝꯅ ꯐꯈꯤꯕꯗꯥꯏꯅꯦ ꯅꯪꯕꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ ꯑꯕꯣ ꯉꯔꯥꯡ ꯑꯕꯣꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯣ? ꯑꯩꯗꯤ ꯃꯗꯨ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗꯒꯤ ꯄꯪꯀꯤꯗ ꯀꯤꯔꯦꯗ꯫ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯀꯤꯗꯣꯔꯤꯕꯅꯣ? ꯏꯕꯣꯛ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯄꯨꯒ ꯅꯕꯣꯛꯀ ꯑꯩꯒ ꯂꯩꯔꯛꯄꯁꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯅꯉꯣꯟꯗ ꯇꯧꯔꯛꯀꯗ꯭ꯔꯣ? ꯍꯥꯏ ꯅꯠꯇꯕ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯟꯒꯅꯨꯀꯣ, ꯀꯥꯟꯅꯗꯦꯁꯦ꯫ ꯉꯁꯤꯗꯤꯅꯦ ꯉꯥ ꯊꯣꯡꯕ ꯆꯥꯁꯤ, ꯂꯥꯎ ꯆꯤꯡꯅꯨꯡꯗꯒꯤ ꯉꯥ ꯐꯥꯔꯨꯁꯤ ꯂꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ ꯏꯕꯣꯛ ꯁ꯭ꯋꯥꯏꯗꯕꯨ ꯉꯥ ꯂꯩꯕ꯭ꯔꯅꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯂꯥꯎꯅꯦ ꯅꯪꯕꯨ ꯐꯥꯔꯨꯁꯤ ꯂꯥꯎꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯣꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛꯇꯣ ꯆꯤꯡꯒꯤ ꯂꯧꯈꯣꯡ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯉꯥ ꯐꯥꯔꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯣꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛꯇꯣ ꯆꯤꯡꯅꯨꯡꯒꯤ ꯂꯧꯈꯣꯡꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯉꯥ ꯐꯥꯔꯤ꯫ ꯃꯣꯆꯥ ꯑꯗꯨꯝꯅ ꯉꯥ ꯐꯥꯕ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯀꯤ ꯀꯤꯔꯝꯕ ꯐꯨꯝꯕꯪꯅꯔꯝꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯣꯆꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯉꯥ ꯐꯥꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯑꯌꯨꯛꯀꯤ ꯃꯇꯝ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯣꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛꯇꯣ ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯑꯣꯏꯔꯦ ꯆꯠꯂꯁꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯐꯥꯔꯨꯔꯤꯕ ꯉꯥꯁꯤꯡ ꯑꯗꯣ ꯊꯣꯡ ꯊꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤꯈꯔ ꯊꯥꯞꯅ ꯂꯩꯕ ꯌꯨꯝ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯂꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯣꯆꯥꯒꯤ ꯃꯕꯣꯛꯇ ꯏꯅꯦ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯁꯤ, ꯅꯁꯨ ꯅꯨꯄꯤꯗꯨ ꯂꯥꯏꯍꯧ ꯍꯧꯔꯤꯕ꯭ꯔꯥ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯄꯪꯀꯞꯇ ꯀꯞꯄꯤ, ꯊꯦꯝꯕꯁꯨ ꯌꯥꯗ꯭ꯔꯦ, ꯁꯤꯗ ꯄꯣꯔꯛꯀꯗꯕꯗꯨꯁꯨ ꯃꯃꯥꯒ ꯍꯦꯛ ꯊꯥꯗꯣꯛꯄꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯏꯍꯦ ꯂꯥꯛꯀꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯣꯆꯥꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯃꯣꯆꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ, ꯕꯣꯕꯣꯛꯁꯦ ꯁꯤꯗ ꯊꯕꯛ ꯑꯃꯇꯪ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯣꯆꯥꯒꯤ ꯃꯕꯣꯛꯇꯣ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ, ꯅꯨꯃꯤꯠꯇꯤ ꯄꯨꯡꯇꯥ ꯇꯥꯕ ꯅꯠꯇꯦ, ꯑꯗꯨꯃꯛ ꯉꯥꯜꯂꯤꯕꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯣꯆꯥꯒꯤ ꯃꯕꯣꯛꯇꯣ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯣꯆꯥ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯥꯎꯕ ꯀꯤꯔꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯁꯨꯃꯥꯡꯗ ꯃꯣꯔꯥ ꯑꯃ ꯊꯥꯔꯒ ꯐꯝꯂꯒ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯇꯨꯡꯂꯣꯝ ꯊꯪꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯒꯝ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ꯫ ꯑꯗꯨꯝꯅ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗꯨꯗ ꯃꯣꯆꯥꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯟ ꯁꯥꯔꯒ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯐꯦꯠꯇꯪ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯆꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯒꯝ ꯆꯦꯟꯗꯨꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫
ꯃꯁꯤꯗꯒꯤꯗꯤ ꯃꯣꯆꯥꯅ ꯃꯕꯣꯛꯀꯤ ꯃꯇꯨꯡꯗ ꯏꯜꯍꯧꯕ꯭ꯔꯥꯁꯨ ꯏꯜꯍꯧꯗ ꯑꯩꯅ ꯇꯧꯗꯣꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯁꯥꯎꯍꯨꯝꯕ ꯑꯃ ꯐꯪꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯣꯆꯥ ꯌꯨꯝ ꯃꯅꯨꯡꯗ ꯐꯥꯎꯕ ꯌꯦꯡꯁꯤꯟꯕ ꯀꯤꯕꯗꯒꯤ ꯃꯍꯥꯛ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯁꯨꯃꯥꯡ ꯃꯇꯣꯜꯋꯥꯏꯗ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯃꯨꯛ ꯐꯝ ꯑꯃꯨꯛ ꯂꯦꯞ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯃꯣꯆꯥꯒꯤ ꯃꯕꯣꯛꯇꯣ ꯑꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯩꯇꯥꯏꯅꯔꯤ꯫ ꯃꯣꯆꯥꯒꯤ ꯃꯕꯣꯛꯁꯦ ꯂꯩꯋꯥ ꯇꯤꯜꯋꯥ ꯈꯔ ꯍꯩ꯫ ꯃꯣꯆꯥꯒꯤ ꯃꯕꯣꯛꯇꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯣꯆꯥꯒꯤ ꯃꯄꯨꯅ ꯍꯦꯟꯅ ꯍꯩꯔꯤꯕꯅꯤ꯫ ꯃꯕꯣꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯐꯥꯊꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯉꯥꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯅ ꯄꯝꯂꯒ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯕꯗꯨꯒꯤ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯑꯣꯛꯅꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯣꯆꯥꯒꯤ ꯃꯕꯣꯛ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯂꯥꯏ ꯑꯁꯤ ꯈꯨꯔꯨꯝ ꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯂꯥꯡꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯡꯕꯋꯣ ꯂꯥꯏ ꯈꯨꯔꯨꯝꯕꯋꯣ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯃꯣꯆꯥ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞ ꯑꯃꯨꯛ ꯐꯝ ꯃꯕꯣꯛ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡ ꯃꯁꯥ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯃꯣꯆꯥꯅ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯣꯆꯥꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗꯒꯤ ꯈꯔ ꯍꯥꯡꯇꯣꯛꯂꯒ ꯍꯧꯔꯤꯕ ꯃꯍꯥꯛꯅ ꯉꯔꯥꯡꯁꯨ ꯍꯦꯛꯇꯨꯅ ꯆꯥꯈꯤꯕ ꯄꯪꯋꯥꯡ ꯋꯥꯡꯗꯕ ꯃꯅꯥ ꯄꯨꯡꯕ ꯄꯨꯡꯗꯣꯜ ꯄꯥꯝꯕꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯊꯛꯇ ꯁꯣꯔꯣ ꯂꯥꯎꯅ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯀꯥꯈꯠꯄꯒꯤ ꯃꯑꯣꯡꯗ ꯁꯣꯔꯣ ꯐꯦꯔꯦ ꯅꯣꯝꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯃꯣꯆꯥꯗꯤ ꯀꯤꯃꯟꯈꯤꯕꯅ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯃꯩꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯃꯝꯂꯤ ꯁꯥꯔꯤ ꯇꯧꯔꯤꯕꯅꯤ꯫ ꯃꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯡꯊꯣꯜ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯞꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯎꯔꯤꯕꯗꯨꯗ ꯃꯣꯆꯥ ꯀꯟꯅ ꯂꯥꯎꯔꯒ ꯉꯁꯥꯏ ꯃꯕꯣꯛ ꯈꯣꯏꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯃꯍꯥꯛ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯥꯒꯤ ꯂꯝꯕꯤ ꯑꯗꯨ ꯌꯧꯅꯅꯕ ꯆꯦꯟꯊꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯔꯣ ꯂꯥꯎꯅ ꯆꯦꯟꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯃꯣꯆꯥꯅ ꯃꯥꯡꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯀꯨꯝꯊꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯁꯟ ꯁꯥꯔꯒ ꯃꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯃꯅꯤꯡ ꯃꯃꯥꯡ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯣꯆꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛꯅ ꯆꯦꯟꯊꯔꯛꯂꯤꯕꯒꯤ ꯁꯥꯐꯨ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯑꯃꯨꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁꯟ ꯁꯥꯗꯨꯅ ꯆꯠꯂꯒ ꯂꯩꯔꯝꯂꯤꯕ ꯑꯗꯣ ꯌꯥꯝꯅ ꯋꯥꯡꯅ ꯆꯣꯡꯈꯠꯇꯨꯅ ꯀꯥꯜꯂꯒ ꯆꯦꯟꯊꯔꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯊꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯆꯥꯅ ꯊꯔꯣ ꯑꯣꯟꯊꯔꯛꯄ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯇꯣ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯣꯆꯥꯗꯣ ꯌꯥꯝꯅ ꯋꯥꯡꯕ ꯆꯤꯡꯃꯥꯏꯗꯒꯤ ꯑꯣꯟꯊꯔꯛꯄꯗꯤ ꯅꯠꯇꯕꯅꯤꯅ ꯃꯃꯥꯏꯒꯨꯝꯕ ꯈꯨꯅꯤꯡꯒꯨꯝꯕ ꯈꯔ ꯍꯨꯕꯥꯠꯄ ꯅꯠꯇꯅ ꯄꯪꯁꯣꯛꯇꯤ ꯁꯣꯛꯍꯧꯗ꯭ꯔꯤ꯫ ꯆꯩꯅꯥꯈꯣꯜꯗꯤ ꯈꯔ ꯐꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯀꯔꯤꯅꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯗꯤ ꯀꯔꯤꯒꯤ ꯉꯥꯎꯁꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯄꯗ ꯃꯣꯆꯥꯅ ꯃꯍꯥꯛꯅ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯃꯕꯣꯛꯇ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯍꯥꯏ ꯑꯉꯥꯎꯕ ꯃꯤꯒꯤ ꯄꯨꯡꯊꯣꯜ ꯃꯅꯥ ꯄꯨꯡꯕꯗꯨ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯃꯅꯥ ꯁꯣꯔ ꯂꯥꯎꯅ ꯅꯤꯛꯂꯤꯕꯗꯨꯗꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯍꯧꯖꯤꯛ ꯁꯤꯠꯈꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯤꯔꯥ ꯀꯤꯒꯜꯂꯤꯕ ꯅꯪꯕꯨ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯝꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯣꯆꯥꯅ ꯍꯟꯇꯛ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯨꯡꯊꯣꯜ ꯑꯗꯨꯒꯤ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯃꯔꯦꯡꯁꯤꯡꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯃꯨꯁꯤꯜ ꯃꯨꯕ ꯁꯛꯇꯝ ꯑꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯣꯆꯥꯅ ꯑꯕꯣ ꯃꯁꯤꯒꯤ ꯄꯨꯡꯗꯣꯟꯁꯤꯗꯅꯤ ꯉꯁꯥꯏ ꯃꯨꯁꯤꯟ ꯃꯨꯕ ꯃꯇꯨꯝ ꯑꯃ ꯅꯞꯂꯒ ꯂꯩꯔꯝꯃꯤꯕꯗꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯍꯣ ꯐꯔꯦꯁꯦ ꯂꯥꯛꯑꯣꯁꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯣꯆꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯃꯩ ꯍꯧꯒꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯣꯆꯥꯅ ꯃꯕꯣꯛꯇ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯕꯁꯨ ꯃꯕꯣꯛꯅ ꯋꯥꯔꯤ ꯑꯗꯨꯕꯨ ꯊꯑꯣꯏꯕꯤꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯣꯆꯥꯗ ꯃꯕꯣꯛꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯏꯕꯨꯡꯉꯣ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯅꯄꯨꯁꯨꯅꯦ ꯍꯥꯡꯆꯤꯠꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯕꯅꯤ꯫
ꯃꯤꯗ ꯄꯥꯎ ꯆꯦꯜꯂꯛꯄꯅꯤ ꯅꯣꯏꯒꯤ ꯄꯨꯄꯨꯗꯣ ꯊꯕꯛ ꯃꯐꯝ ꯑꯃ ꯑꯃꯨꯛ ꯄꯥꯏꯁꯜꯂꯨꯔ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦꯌꯦ ꯅꯪ ꯋꯥꯔꯁꯨ ꯋꯥꯅꯅꯦ ꯍꯌꯦꯡꯒꯤ ꯃꯊꯪ ꯍꯥꯡꯆꯤꯠꯁꯤ ꯐꯥꯎꯗꯤ ꯂꯩꯔꯣꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ ꯏꯕꯣꯛ ꯍꯥꯡꯆꯤꯠꯇꯨ ꯏꯄꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡꯁꯤꯗꯪꯗꯤ ꯑꯍꯤꯡ ꯂꯦꯛꯂꯒꯦ ꯑꯗꯨꯒ ꯍꯥꯡꯆꯤꯠ ꯑꯌꯨꯛꯇꯤ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯍꯥꯏ ꯅꯪꯕꯨ ꯌꯥꯝꯅ ꯍꯜꯂꯤꯡꯅꯕ꯭ꯔꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ ꯑꯁ ꯏꯕꯣꯛꯀꯤ ꯌꯨꯝꯁꯤꯗꯤ ꯌꯥꯝꯅ ꯇꯝꯅꯩꯗ ꯑꯗꯨꯅ ꯌꯥꯝꯅ ꯀꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯇꯨꯅ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯃꯣꯆꯥꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯕꯣꯛ ꯉꯥꯏꯔꯤꯉꯩꯗ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡ ꯄꯪꯀꯤꯗ ꯀꯤꯔꯕꯅꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯖꯥꯟꯕꯗꯨ ꯐꯥꯎꯕ ꯃꯇꯣꯝꯇ ꯈꯪꯖꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯦ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯣꯆꯥꯅ ꯇꯥꯔꯤꯕꯅꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯗ ꯅꯠꯇꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯁꯤꯡꯅ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯅ ꯈꯣꯡꯕ ꯃꯍꯥꯛꯅ ꯇꯥꯔꯤꯕꯅꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯣꯆꯥ ꯇꯨꯝꯊꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯅꯍꯥꯟꯒꯤ ꯃꯇꯧꯒꯨꯝ ꯃꯣꯆꯥꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯣꯠꯄꯒꯨꯝ ꯈꯣꯔꯣ ꯈꯣꯠꯄ ꯍꯧꯔꯛꯏ ꯑꯗꯨꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯣꯆꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯣ ꯊꯛ ꯅꯤꯛꯂꯛꯏ ꯑꯗꯨꯝꯅ ꯅꯤꯛꯂꯛꯄꯗꯨꯗ ꯃꯣꯆꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯩ ꯑꯗꯨꯝꯅ ꯍꯦꯛ ꯆꯣꯡꯊꯕꯒꯗꯤ ꯃꯣꯆꯥꯒꯤ ꯀꯥꯡꯈꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯝꯂꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯐꯦꯠ ꯃꯃꯤ ꯑꯃꯗꯤ ꯎꯍꯧꯔꯤ ꯑꯗꯨꯝꯅ ꯎꯈꯤꯕꯗꯨꯗ ꯃꯣꯆꯥ ꯃꯅꯤꯡ ꯁꯔꯠ ꯍꯟꯗꯨꯅ ꯃꯍꯥꯛ ꯈꯔ ꯍꯟꯇꯣꯛꯂꯒ ꯂꯩ ꯑꯗꯨꯝꯅ ꯐꯃꯨꯡ ꯑꯗꯨꯗ ꯕꯨꯗ꯭ꯔꯨꯡ ꯇꯧꯈꯤꯕ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯇꯣ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦꯅꯦꯍꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯕꯣꯛ ꯑꯁꯤꯒꯤ ꯀꯥꯡꯈꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯇꯧꯏ ꯑꯗꯨꯒ ꯐꯛꯂꯥꯡꯗꯁꯨ ꯈꯨꯔꯣ ꯗꯨꯡ ꯊꯤꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯏꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯍꯩꯃꯥ ꯎꯇꯣꯟ ꯋꯥꯇꯣꯟ ꯃꯌꯥꯝ ꯑꯃ ꯌꯨꯝ ꯑꯁꯤꯗ ꯍꯥꯏꯗꯔꯤꯕꯅꯤꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯁꯤꯗ ꯈꯦꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯅꯉꯣꯟꯗ ꯑꯩꯅ ꯆꯥꯃꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ ꯍꯣꯏ ꯏꯕꯣꯛ ꯍꯥꯏꯕꯨꯗꯤ ꯍꯥꯏꯌꯦ ꯑꯗꯣ ꯑꯁꯤꯗꯤ ꯎꯁꯥ ꯋꯥꯁꯥꯅ ꯈꯣꯠꯄ ꯃꯥꯟꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯎꯁꯥꯅꯕꯨ ꯈꯣꯠꯀꯦꯔꯥ ꯋꯥꯁꯥꯅꯕꯨ ꯈꯣꯠꯀꯦꯔꯥ ꯗꯨꯡꯕꯨ ꯂꯥꯎꯒꯦꯔꯥ ꯕꯥꯡꯕꯨ ꯂꯥꯎꯒꯦꯔꯥ ꯅꯉꯣꯟꯗꯅꯦ ꯀꯔꯤ ꯑꯃꯇ ꯇꯧꯔꯛꯂꯣꯏ ꯑꯗꯨꯝ ꯅꯪꯒꯤ ꯇꯨꯝꯐꯝ ꯊꯣꯛꯄ ꯊꯨꯝꯃꯛ ꯇꯨꯝꯃꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ ꯍꯣꯏ ꯐꯔꯦ ꯏꯕꯣꯛ ꯑꯩ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯃꯤꯟꯅ ꯇꯨꯝꯃꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯩꯖꯨꯞ ꯑꯗꯣ ꯆꯤꯡꯈꯠꯇꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯍꯤꯞꯈ꯭ꯔꯦ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯍꯥꯏ ꯅꯤꯄꯥ ꯃꯆꯥꯅꯅꯦ ꯌꯥꯝꯅ ꯀꯤꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯣꯆꯥ ꯀꯔꯤꯅꯨꯡꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯆꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯣꯆꯥꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯈꯣꯔꯣ ꯈꯣꯠꯄ ꯗꯨꯡ ꯊꯤꯟꯕ ꯀꯌా ꯑꯃ ꯇꯧꯔꯛꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯣꯆꯥꯅ ꯀꯔꯤꯁꯨ haidana tumina adumak laithokli oisu haidre maisu haidre matam aduda khanghautara kanagumba nupi amagi khonjalda mochabu ibungo mocha haiduna kauba hawrakli matawa somna ibungo mocha haiduna kaurakpa aduda mocha do swai lawi mamit ka do chapu mu lawthokpa makhai karino haujikidudi kanano aingonda hojik karokli bedubo haiduna maha kuli leduna yengi adumna leiringai matam aduda khanghautana mukhoigi haibadi maha ki kaagi phalang ado kanagumba mano hogairakpagi mawongda goro hogairaklaga faujillakpagi mawongda torakhi aduga mosana mamaya mai khuniduna leiriba aduda maha ki mathakta tap pairi aduma torokpaduda mosa khangprek khangduna phajupto sat haidoktuna karino hojikidudi haidun jengnakpadadi makut ama musinmuna isang sangna pharangdaki faujillaknaga mochagi thabak mapata leiramlei madu ubada mocha khangprek khangduna abok haiduna laurga mahakoi chen cheleklei adumna mahangna phamungdagi chongthabadasu makhong ado khongpham chahawdaduna leithik khrabani makhong leithik khibagi chaina khol amati
ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯊꯕꯛ ꯃꯄꯥꯗ ꯃꯨꯁꯤꯟꯕꯨ ꯃꯈꯨꯠ ꯑꯃ ꯇꯤꯡꯊꯣꯛꯂꯒ ꯂꯩꯔꯝꯕ ꯑꯗꯨꯒꯤ ꯀꯤꯕꯅꯦ ꯃꯣꯆꯥꯗꯣ ꯇꯧꯐꯝ ꯈꯪꯗꯅ ꯃꯕꯣꯛꯄꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯆꯥꯒꯤ ꯃꯕꯣꯛꯇꯣ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯅ ꯌꯦꯡꯉꯨꯇꯨ ꯏꯕꯣ ꯑꯁꯨꯝꯅ ꯐꯛꯂꯥꯡꯗ ꯊꯤꯜꯂꯛꯄꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯆꯥꯒꯤ ꯃꯕꯣꯛꯅ ꯐꯛꯂꯥꯡ ꯑꯁꯤꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯁꯨ ꯂꯩꯇꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ ꯑꯁꯤꯗ ꯃꯈꯣꯡ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯏꯕꯣ ꯑꯁꯤꯗꯅꯦ ꯃꯤꯒꯤ ꯃꯈꯨꯠ ꯑꯃ ꯊꯤꯟꯖꯤꯜꯂꯛꯂꯤꯕꯅꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯏꯕꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯐꯔꯦ ꯅꯪ ꯀꯤꯗꯅꯕ ꯑꯩꯅꯦ ꯂꯩꯋꯥ ꯁꯣꯟꯕꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯋꯥ ꯈꯔ ꯃꯀꯣꯛꯇ ꯁꯣꯟꯊꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯣꯆꯥ ꯀꯤꯕꯗꯤ ꯑꯗꯨꯃꯛ ꯍꯜꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯦ ꯅꯪꯅꯦ ꯐꯃꯨꯡꯁꯤꯗ ꯇꯨꯝꯃꯣ ꯑꯩꯅ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯃꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ ꯑꯕꯣꯛ ꯅꯪꯅ ꯐꯃꯨꯡꯗ ꯇꯨꯝꯃꯣ ꯑꯩꯅ ꯃꯈꯥ ꯊꯥꯔꯒ ꯇꯨꯝꯃꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯀꯥ ꯑꯗꯨꯃꯗ ꯃꯈꯣꯏ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯣꯆꯥꯗꯣ ꯐꯃꯨꯡꯗ ꯍꯤꯞꯄꯒꯤ ꯃꯍꯨꯠ ꯐꯃꯥꯡ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯕꯣꯛꯅ ꯇꯨꯝꯂꯤꯕ ꯀꯥꯡꯈ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯔꯛꯄꯗꯒꯤ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯏꯍꯥꯡ ꯍꯥꯡꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯣꯆꯥꯗꯣ ꯃꯍꯥꯛ ꯎꯔꯣꯟ ꯁꯥꯔꯣꯟ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯣꯆꯥꯅ ꯇꯨꯝꯊꯈ꯭ꯔꯤꯕꯁꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯕꯅꯤ 3 ꯇꯥꯁꯜꯂꯛꯂꯕꯅꯤ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯈꯣꯡꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯣꯆꯥꯅ ꯇꯨꯝꯊꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯅꯣꯡꯗꯤ ꯑꯗꯨꯃꯛ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯃꯣꯆꯥꯗꯣ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯏꯕꯣꯛꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯣꯆꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯣꯛ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯅꯄꯨꯗꯣ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯐꯥꯎꯕꯗꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤ ꯑꯗꯨꯒ ꯅꯍꯥꯛ ꯍꯌꯦꯡꯒꯤ ꯑꯌꯨꯛꯇꯗꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯖꯈ꯭ꯔꯣ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯣꯆꯥ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯣꯏ ꯐꯔꯦ ꯏꯕꯣꯛ ꯑꯗꯣ ꯏꯕꯣꯛ ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯄꯨꯟꯅ ꯇꯨꯝꯁꯤ ꯑꯩ ꯏꯇꯣꯝ ꯇꯨꯝꯕ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯡꯊꯤꯜ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯣꯆꯥ ꯃꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯣꯆꯥꯅ ꯃꯕꯣꯛꯇꯣ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯄꯨꯁꯜꯂꯤ ꯑꯗꯨꯒ ꯃꯕꯣꯛꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯃꯥꯡꯗ ꯐꯛ ꯊꯥꯗꯨꯅ ꯍꯤꯞꯂꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤ꯫ ꯈꯣꯔꯣ ꯑꯀꯤ ꯑꯀꯤꯕ ꯁꯛꯇꯝ ꯀꯌꯥ ꯎꯕ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤ꯫ ꯃꯕꯣꯛꯀ ꯂꯣꯏꯅꯅ ꯍꯤꯞꯄꯅꯔ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯣꯡ ꯉꯥꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯌꯨꯛ ꯃꯇꯝꯗ ꯃꯣꯆꯥꯒꯤ ꯃꯄꯨꯗꯣ ꯂꯥꯛꯂꯤ꯫ ꯃꯣꯆꯥꯒꯤ ꯃꯄꯨ ꯂꯥꯛꯄꯗ ꯃꯣꯆꯥ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯄꯨꯅ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯔꯕ ꯄꯣꯠꯅꯤꯗ ꯐꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯅꯪ ꯊꯤꯟꯒꯗꯧꯔꯤꯃꯤꯀꯣ ꯑꯩꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯄꯨ ꯑꯩ ꯉꯁꯤ ꯑꯌꯨꯛ ꯆꯠꯂꯗꯧꯅꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯆꯥꯒꯤ ꯃꯕꯣꯛꯅ ꯃꯣꯆꯥꯒꯤ ꯃꯄꯨꯗ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯄꯨꯅ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ ꯑꯉꯥꯡꯁꯤ ꯀꯨꯏꯅ ꯊꯝꯕ ꯐꯔꯦ ꯑꯗꯨꯗꯤ ꯃꯣꯆꯥ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯣ ꯍꯧꯖꯤꯛꯀꯤꯗꯤ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯣꯆꯥꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯃꯗꯤ ꯃꯕꯣꯛꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨꯃ ꯄꯤꯖꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯣꯆꯥꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯣꯆꯥ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯃꯕꯣꯛ ꯍꯣꯏꯗ ꯆꯠꯈꯤꯗ꯭ꯔꯦ꯫ ꯆꯠꯂꯕꯁꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯑꯁꯤ ꯑꯣꯏꯅ ꯇꯧꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯆꯥꯗꯣ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫